Taram Oxeri Kai Kunubucheri, Aiga Lehau Tabum, Sarasandra, political analyst, was a Sarasandra Wahan, Aiga Sarasandra, Taram Oxeri Kai Kunubucheri. Taracheri. Matanga, Wankimsa, Samzai, chief editor, Kalipaki Mera, was a Samzai Sutaram Oxeri Kai Kunubucheri. Taracheri. Han Basi, I got the Laxage, Aiga Lehau Tabum, Sarasandra Laxage, political analyst Laxage, was a Aiga Quigi Hozik, Manipur si the Uiriba, Manipur Saktam si. Aikoisi Canada Taina doino su Kangdaba, Aduga, Asok upon Yaubusu, Aquina dum Sokba, Sibasu, Aquina dum Siba, Aduga Masigi, Saitings in a Maramwaraga, Tungi, Fuser Siamgadaba, Lyric Laisu Tamba, Internet Bell Tauba, Aduga, Economy da, Ekoi, Sale Tangadaba, Kaitian Tinjan Biba, Dukan Tinjan Biba, Pre movement Pangbangam daba state sida. Asigi pibam si laksilak pasina maram werak pasi ekoi tha taraga mapan haijale asigumba pibam sida ekoi India lengak sina Manipur state ase ekoi victim state ama oina onthok pirabra tongan tongan bo hang kaya ma Manipur people singi thamoida hangnaram gadra swai matang sida political analysis moina kamai thamini kamai hebini hosisi ekoi victim ama oire habase sidi am clear ore maramdi ekoi si Chatlu Chaluba Toro Punamakta, Equisi, Hingmugi Punsida, Adagi Razniti Punsida, Adagi Equi Masen Amagasi, I Isagi Mise, Sedo Misiga Yakase, Anisiba with the Samnaba Malataba Mal. I know selling a Misi Taras at Panina. Siba with the Miga Yakasi betrayed on the Vipium Europe Male, Maramdi. Could yet go Wigasi, could yet a hangus hosi, Oinamu, Singaga Yengiko, and the yet Wigasi Tajan a double Toevaco, and the yet source lowland at a hangatam, lormatam, the Oinamu Singisi, yet to Natori, the Oinamu Yabran Yengaco, Amarum the Masidi, coordination, Aduga. Upon Bagi Karumba Sarvi Sama Punatomina, the Lowy Nakalamurum, the pessimism and Dardi, Yeki could to Oinamu, Taja the Bagi, Simbaman, Nanas Lowy at the door. I had this canoni. Kanagona Masiam corporation at the Yamna more amato in the Tinaba, Amagamaga Mating Pangabo in the Lowy Jacob says that. Pataba says, I quit the libacy. I quit the layman the river, Tom the rivers, any organization the Kangde, Lamin Bakande, Marup, Tobakande, Paisagi, Binki, financial matter. Karino quits the heart of a Totaba or the Padabasi, any Hoya Masi, Topi Masina Yamalin, I quit society as a whole. I quit Sika mind together, I quit with the Padaba, Adukumbagi culture, Adukumbagi, Nesserda, I quit Punshol Makalamagi. Samazina, whatever Masi Hana Tormanateko. Sigumba Samas the Tora Iba, I call him Miami mute with the Madudagi, Mahik Mayami Maratagi, Torapa Muti, Natramuti, Mahik Amura, what I ever go. Huran Mamayami Marata, Sinas, I'm a boat Kaisuk, Pira Oyaba. Huran Mamayami Maratagi, Huran Mamma Bolepe, Huran Makarapotam, Natro, Bosu Huran Piraga. Sigi Pibams in La Abras in it, I Maduma Oya, having a deco. La Abra and a Kaleva, Madam D. Karigum MLA Natra Kagumba Miami Mute Oimatum, the quarter case of them, that's how the biggest Haramea, the Tormea, that Tormea. Quarter my own leader in the arm among things about the Tengarimi. I don't know, I quite see that Miami mute Nena Toribus in Shida, Miam Tazabushi, Lady Brad, later Masa Magna Miam Sibu, Lucinga Masasi, Sally Brad, Natraga, Miam, Massi Singer, Sally Brad. Having as I putting a car before horse, have a Mahaiko. Sabon Gadi say. Garina, Sandu Singibra, Sanagari Singibra, she told them the Gari do San Singakanda Guy to see him never. Mina Singakanda. Garina Singakadi Madu Yaro have a call. Smaton I could see Lucing Basina, Lucing Bahakata, so called Moina, Moina Miam Pura Salibra, not a kind of Miam, women Pura Salibra. How can you make Sukaradi? MLA met to any Mangara to Okan and Miam. Though I could get the ability to Tokoyaro, I couldn't put Tokani, Tokotara, so had Toragadi, Miam the Mabu Singibra, Man and Miam to Singibra, Kagumatam the Jontokomatam, the Palana Jontoko, the Kanamta Amponteko. I think Magi personnel Jumban, Kabanda, so I Miam with Nina, Kashu, the Tangavanate, Mother personnel, I Miami put Malay, but I could see that lady, unfortunately, I could see Amaga say.
कनो तरपसिदा अखोई स्टेट सिना मपुंग ओइबा लीडरशिप लौदना इंडिया की लेरिबा मेन स्ट्रीम सिदा लीडरशिप लौबसु ngамदबा अखोई मसेंदे दुम थेंगनाबा होय सानबदा अखोई मांगिन थाई अखोई की कल्चर की करी की पुनमक्ता अखोई मांगिन थारसु राजनीति ददी अखोई से ख्वाइदगी सोथबा दुम ओयबको अदुगा राजनीति दी याम पामजबा राजनीति दी साकर तोलगा नुमी खुदिंगी तोला सानिंग बमी घाता ओइन तोबा हंगुबदा राजनीति खंगदबा अमता यावदे लोइनमक खंगे अस एक ए टू जेड राजनीति से हेक्ता सिंफा तोबदोना भाई अदुगा मणिपुर राजनी फी साबसु नुपी सिंगना हेलूम तोबदम मणिपुर हेलूम से फाविको अदगी कल्चर की मतंग से दुम फाविको इसै नोंमाइ सैबा कोलिबा संगीतोनी करिगी आ पृथ्वी की कनो मसक खंगिको अदगी अखोगी लेदिबा राज की अदगी लाई हराउबगी कोपसिदा एनी पृथ्वी की मालेम उल्लू मतम पुनिंग अंगको फंगना मोइदा फावेबा फोक ओइना तोरगसु अखोगी क्लासिकल दौना मतिक मगुल लैयबा अखोगी लाई हराउबगी जगो इसा खंगदबनदि खंगरोय अदो ओजाना साइ आइगाना साइ थबिबा मतमदा अखोगी हुरानबा मयामना भोलेपे हुरानबा कारे हुरानबा नते हुरानबा मयाम से सिगी समाजदा दाइतादि हुरानबा मने भोट लेप तारप नत्रा भोट हुरानबा मने पीबा ताब नत्रा कारा कांदा मादे हुरानबा नि माय हुरानबा थबकु तोर ओइद्रा सिगी पोडिदा अदुगी फिल्म लाकप्रा हाइबनि अदुमक तौर हाइब नतेबा को अदुगा लाकप्रा हाइब यादि मरम देदा साइना सम ओइना मयाम दुगी साइना सि याउद्रेबा अदा साइना सम कमाय दो पोट खंदौरिनो अदुना आइकोगी सिदा लाइबसे इंडिया की मेन स्ट्रीम सिदा पॉलिटिकल ओइबल लीडरशिप लौबा ngamba स्पोक्स आइकोगी करी आइनि स्टेट्समैन तौबा ngamba मी से याउदेबा होजिकसे मी की मतुंग इलगा मी ने सुम हारा होय होय तो बदुना एनी पॉलिटिकल पार्टी दो समो ओरसु आदा दिल्ली दा कइदोरे न मदेदा दुम को की निमित लेना निमित लोम दो ओजिन बदौना दुम सेंटर ओजिन लगा दुम तौबगी फिल्म से मसी तौबगी कल्चर सिना को से पॉलिटिकली सु फेल रेद्रा पुन मसे तौर मतमदा खुजाई मपु फादोक ताबेबम लेको खुजाई मपुदुना हित्रदि मान खुजाई हुरान बतारदोरिनेबको हुरान बदुना कनो तौरकांदा अदु माइन तौना को से अखोइसे मपू होजरिबा लमदम जिगी मपू होइरेबा अखोइसे मदु विक्टिम होइरेबा इंडिया नसु अखोइसे विक्टिम होइलेबा होजिकसे अचुम गांगबसु विक्टिम होइरेबा अद अखोइ मसेन जु मोन मानदबसे मसिना कमाइ तगैदा मोन मानदिसने माइसु चुमि लोइदस चुममेबा अचुम पुनमक्तो चुमकांदा चुमद्रिंग चुम पोतो पूरा समजिल्लगा चुमनजे हरकांदि खोइदिंग खोइद्रांग अमुक तायबा अचुम्बा सही अममम से आइना पाइरेबा अदु मासु अचुम्बा सही अम पाइबा आइसु अचुम्बा सही अम पाइबा बट अचुम्बा सही अनि दो पुन थेंजिनरा कांदा चुमद्रिंग चुमनजे हरकांदि सुंया यादेबा खोइद्रिंग खोइद्रांग तौरेबा अदुगी स्टेज ने बजु लेदि अदु आई संपन्न स्वाइदा आहान बसि तौजगे अदुगा लाइबा मोंगदि हजिकसु पार्लियामेंट हाउस फंब यादना तौरीगा सिचु करी मनंगिनो मणिपुर की इशू हजिक हाउस पुखना होनबदा यादे अदगी अदुना मखा थंग लाक्सिगे अदानी की करी दुगी सु यादे अदगी संबल की तौरी बिदु यादे हाइरिबा सिंगी यानदब मयाम दो हाइरिबा यानदब मयाम दु याहनसी हाइबदा हाउस देदा रुलिंग नतबगा अनिसी क्राइसिस दा यंगु नाहन तारिख 15 दगी फमकुदुना ngasi बावदा लोइनो पार्लियामेंट से दिफंग ओइरा लेरेबको सिनी अदा मणिपुर की वाफम जगदा नु फोकदोरिसे यम नोइजे गाना हा मथमिबा ngasi एखोगी आइसकॉम डिस्कशन टाइम द लेंसन बिरिबा गेस्ट अनिमक कोई ऑल मणिपुर वर्किंग जर्नलिस्ट यूनियन की कोई थौ पुबिरम गाक्तनी लोइना कोई लमदम सिगी सीनियर सिटीजन ओइबिरबा तोंगान बा मणिपुर की पॉलिटिशियन सिंग पॉलिटिकल पार्टी सिंग मतम सांगना करी तौरी कमदौरी हैबसी अखोई जर्नलिज्म की सिंफम द लेबिरकांदा कोई खंगबीबे याबा खंगबीरबा अदुगा क्रिटिक तौबे याबा तौबीरबा गाक्तनी लॉन्ग टर्म एक्सपीरियंस लेबिरबा मथंग सी आई कनद लाक्सगे ओजा वांखेम से समझाय जीबीडी कंगलिपा की मेरा लाक्सगे ओजा थमजरीबा टॉपिक सिसु विक्टिम स्टेटनी अदुगा ओजादा लाक्चनिंगी वाफमसु अखोई लमहेन तुहेन बसिंगबु फाजिन पुनसिनबा एक अमदी लो मयाम अमल लेरबसु मणिपुर की लांदी लोइसिनबा ngamdana लेरी इंडिया लेंगाक्सिना स्टेट लेंगाक्सिना अदुना सेमलिबा लो सी अखोई कदाइदनो कदोमदनो हाइबसी मियामगी वहंग हंगनफम ओइबसी लांसिगी मनुंगसिदा अदुमक थोरई अदुना करेंट पॉलिटिकल लैंडस्केप से हौजिक लेरिबा मणिपुर की करेंट पॉलिटिकल लैंडस्केप से मसी येंगबिरकांदा अखोनी असि थमजरिबा विक्टिम स्टेट कमाइना अमुक ओजागिदी थंबिनी सभी अखोगी अगाहनसु खुरमजरे दुगा मयाम खुरमजरे कनोगी अखोई एकरदा हंबिरबसि अखोगी अखोई नैना पुंथोपनी
ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯚꯥꯔꯠꯇ ꯃꯅꯤꯡ ꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯃꯒꯁꯨ ꯚꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯇꯧꯗꯅ ꯚꯥꯔꯠꯀꯤ ꯃꯄꯨꯡ ꯐꯥꯕ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯉꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯏꯀꯣ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯂꯩꯉꯥꯛ ꯑꯃ ꯒꯕꯔꯅꯦꯟ ꯑꯃ ꯁꯦꯝꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯏꯂꯦꯛꯇꯣꯔꯦꯠ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯆꯍꯤ 35 ꯁꯨꯔꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯚꯣꯠꯁꯤ ꯄꯤꯔꯒꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯈꯟꯗꯣꯔꯤꯅꯦꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯗꯨ ꯈꯟꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯥꯟꯁ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗꯣꯏꯅꯦꯕ ꯂꯩꯉꯥꯛꯇꯨꯗ ꯄꯥꯏꯔꯤꯕꯗꯣ ꯑꯩꯈꯣই ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯂꯩꯒꯅꯤ ꯑꯇꯩ ꯂꯣꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯨꯅ ꯂꯩꯉꯥꯛꯁꯤꯒꯤ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛꯁꯤ ꯃꯣꯏꯅ ꯂꯣꯏꯅ ꯄꯨꯒꯗꯕꯅꯦꯕ ꯃꯤꯌꯥꯝꯅ ꯃꯣꯏꯕꯨ ꯂꯣ ꯃꯦꯀꯔꯅꯤ ꯑꯦꯖ ꯑꯦ ꯂꯦꯖꯤꯁꯂꯦꯆꯔꯅꯤ ꯍꯥꯏꯔꯤꯕ ꯉꯥꯡꯅꯕꯒꯤ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛꯇꯨ ꯃꯣꯏꯅ ꯁꯤꯟꯅꯈ꯭ꯔꯕꯅꯦꯕ ꯃꯣꯏꯗꯀꯣ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯑꯃ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯕ ꯄꯣꯄꯨꯂꯔ ꯒꯃꯦꯟ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯅ ꯂꯩꯉꯥꯛꯇꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯐꯖꯅ ꯃꯐꯝ ꯃꯇꯝꯗꯅ ꯇꯧꯕ ꯉꯝꯗꯗꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯃꯔꯝꯁꯤꯗ ꯕꯤꯛꯇꯤꯝ ꯑꯣꯏꯍꯟꯗꯅ ꯃꯁꯥꯒꯤ ꯂꯝꯗ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯑꯣꯏꯅ ꯂꯩꯇ꯭ꯔꯕ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯠꯄ ꯐꯨꯅꯤꯡꯕ ꯃꯇꯝꯗ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯐꯨꯕ ꯍꯥꯏꯕ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯄꯤꯄꯜ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯦꯅ ꯑꯩꯈꯣꯏ ꯕꯤꯛꯇꯤꯝ ꯐꯦꯃꯤꯂꯤ ꯕꯤꯛꯇꯤꯝ ꯁꯣꯔꯤ ꯄꯤꯄꯜ ꯑꯣꯏꯔꯦꯕꯁꯦ ꯃꯁꯤ ꯑꯣꯏꯔꯕ ꯍꯥꯏꯕꯁꯤꯒꯤ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯂꯣꯏꯁꯤꯡ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯂꯦꯖꯤꯁꯂꯦꯆꯔ ꯂꯣ ꯃꯦꯀꯔ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯁꯥꯁꯟ ꯇꯧꯕ ꯍꯩꯇꯕ ꯂꯩꯉꯥꯛ ꯊꯧꯗꯥꯡ ꯈꯪꯗꯕ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯀꯩꯅꯣ ꯈꯪꯗꯕꯗꯒꯤ ꯊꯣꯛꯄꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯊꯕꯛ ꯇꯧꯕꯗ ꯑꯥꯏ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯔ ꯆꯠꯈ꯭ꯔꯒꯅ ꯋꯤ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯌꯥꯎꯗꯕ ꯑꯩꯒꯤ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯊꯕꯛ ꯇꯧꯕꯗꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯁꯣꯏꯔꯛꯄꯅꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯤ ꯑꯃ ꯑꯁꯨꯝ ꯍꯥꯠꯂꯒ ꯑꯩꯈꯣꯏ ꯇꯥꯗꯅ ꯂꯩꯔꯝꯃꯦ ꯃꯤ ꯑꯃ ꯐꯥꯔꯦ ꯑꯗꯨꯒ ꯔꯦꯁꯝ ꯇꯥꯜꯂꯦ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨ ꯇꯧꯔꯝꯃꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯕꯒꯤꯗ ꯂꯝ ꯂꯣ ꯆꯠꯅꯔꯤꯕꯅꯤ ꯂꯝꯁꯤꯀꯣ ꯂꯣ ꯆꯠꯅꯔꯤꯕ ꯂꯩꯕꯥꯛꯅꯤ ꯑꯗꯨ ꯂꯣꯒꯤ ꯃꯇꯨꯡ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯃꯗꯨ ꯊꯤꯗꯅ ꯈꯣꯠꯇꯅ ꯐꯥꯔꯀꯥꯟꯗ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯑꯗꯣ ꯂꯩꯕꯥꯛꯁꯦ ꯔꯨꯜꯁ ꯑꯣꯐ ꯗ ꯂꯣ ꯆꯠꯂꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯂꯩꯔꯦ ꯂꯩꯉꯥꯛ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯇꯥꯛꯇꯣꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯐꯥꯎ ꯐꯦꯜ ꯑꯣꯏꯅ ꯂꯩꯔꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯆꯍꯤ ꯊꯥ 19 ꯁꯨꯒꯠꯂꯛꯑꯦ ꯊꯥ 19 ꯑꯁꯤꯗ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯣꯔꯦꯗ ꯑꯗꯨꯗ ꯑꯗꯥꯗ ꯃꯌꯥꯝ ꯑꯃ ꯆꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯅ ꯃꯤ ꯀꯌꯥ ꯃꯃꯥꯡꯗ ꯃꯤꯌꯥꯝ ꯊꯤꯅ ꯍꯥꯠꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅ ꯑꯗꯨꯒ ꯑꯥꯏꯟ ꯊꯨꯒꯥꯏꯕ ꯃꯤꯍꯥꯠꯄ ꯌꯨꯝꯃꯩ ꯊꯥꯕ ꯑꯗꯨ ꯃꯌꯥꯝꯗꯨ ꯀꯌꯥꯝ ꯌꯥꯝꯅ ꯐꯥꯕ ꯉꯝꯈ꯭ꯔꯒꯦ ꯑꯩ ꯂꯩꯔꯤ ꯂꯩꯕꯥꯛꯁꯤ ꯑꯥꯏꯟꯁꯤ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯆꯠꯂꯤ ꯂꯩꯕꯥꯛ ꯂꯩ ꯍꯥꯏꯕꯗꯨ ꯎꯠꯄ ꯉꯝꯈ꯭ꯔꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯂꯩꯕꯥꯛꯁꯤ ꯉꯥꯛꯄ ꯉꯝꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯛꯄꯅꯦꯕ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯑꯗꯅ ꯀꯩꯗꯧ ꯇꯧꯔꯛꯏ ꯍꯥꯏꯕꯗ ꯃꯁꯤꯐꯥꯎ ꯃꯅꯤꯄꯨꯔꯁꯦ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯣꯔꯝ ꯑꯣꯐ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯁꯦꯝꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯥ ꯆꯣꯡꯊꯣꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯅꯦꯕ ꯁꯤ ꯐꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯃꯦꯟ ꯂꯩꯔꯤꯕ ꯒꯃꯦꯟꯁꯤ ꯀꯅꯥ ꯂꯩꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯥꯒꯤ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤ ꯑꯇꯩ ꯂꯩꯔꯤ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯗꯩ ꯃꯥꯒꯤ ꯂꯩꯉꯥꯛꯁꯤꯅ ꯍꯣꯝ ꯄꯥꯏꯔꯤꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯣꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ DGP ꯀꯣ ꯂꯣꯏ ꯂꯩꯔꯤꯕꯅꯦꯕ ꯃꯣꯏ ꯃꯌꯥꯝꯁꯤ ꯂꯩꯅ ꯃꯔꯤꯕꯥꯛ ꯌꯦꯛꯅꯕꯁꯤꯡꯗ ꯐꯣꯡꯅ ꯂꯥꯟꯗꯥꯔꯛꯄꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯊꯥ 19 ꯁꯨꯔꯁꯤ ꯐꯥꯎꯗ ꯂꯥꯛꯁꯟꯕ ꯉꯝꯗ ꯂꯩ 18 ꯍꯥꯏꯒꯠꯂꯛꯀꯗꯧꯔꯦ ꯍꯩꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕꯤꯛꯇꯤꯝ ꯂꯣꯏ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨ ꯇ꯭ꯔꯦꯗ ꯑꯦꯟꯗ ꯀꯃꯔꯁꯇ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯐꯦꯜ ꯑꯣꯏꯔꯦ ꯆꯠꯄ ꯈꯣꯠꯄ ꯉꯝꯃꯛꯇ꯭ꯔꯦ ꯁꯨꯕ ꯅꯣꯝꯕ ꯉꯝꯃꯛꯇ꯭ꯔꯦ ꯑꯗꯨꯒ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯗꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯩꯈꯣꯏꯒꯤ ꯉꯝꯃꯛꯇ꯭ꯔꯦ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯜꯂꯀꯥꯟꯗ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯜꯂꯀꯥꯟꯗ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯊꯤꯡꯖꯤꯜꯂꯀꯥꯟꯗ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯐꯤꯕꯝꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯛꯑꯦ ꯁꯤ ꯀꯔꯤꯅꯣꯕ ꯑꯗꯣ ꯕꯤꯛꯇꯤꯝ ꯍꯥꯏꯗꯨ ꯃꯌꯥꯝꯁꯦ ꯄꯨꯔꯥ ꯕꯤꯛꯇꯤꯝ ꯑꯣꯏꯍꯜꯂꯕꯅꯦꯕ ꯄꯨꯔꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯕꯤꯛꯇꯤꯝ ꯑꯣꯏꯍꯜꯂꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯅꯕꯗꯣ ꯆꯐꯨ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯀꯥꯛ ꯈꯜꯂꯀꯥꯟꯗ ꯑꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯅ ꯍꯪꯒꯥꯝ ꯃꯄꯨꯟ ꯑꯃ ꯂꯩꯕꯗ ꯍꯥꯏꯗꯣꯛ ꯈꯨꯗꯣꯛꯇꯅ ꯇꯤꯟ ꯆꯪꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯉꯔꯥꯡ ꯇꯧꯏꯀꯣ ꯍꯥꯏꯔꯤꯗꯤ ꯁꯣꯏꯔꯤꯁꯤ ꯚꯣꯠꯀꯤ ꯃꯇꯝꯗ ꯚꯣꯇꯔꯁꯤꯡꯅ ꯁꯣꯏꯔꯨꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯚꯣꯠꯀꯤ ꯃꯇꯝꯗꯅ ꯅꯣꯏꯅ ꯑꯐꯕ ꯂꯩꯉꯥꯛꯂꯣꯏ ꯑꯗꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯂꯣ ꯃꯦꯀꯔ ꯈꯟꯗꯣꯔꯤꯕꯅꯤꯀꯣ ꯁꯥꯁꯟ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯕ ꯈꯜꯂꯀꯥꯟꯗ ꯑꯐꯕ ꯃꯤꯁꯤ ꯃꯤꯔꯦꯞ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯚꯣꯠꯁꯤ ꯄꯤꯔꯀꯥꯟꯗ
ꯈꯟꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯦꯡꯀꯔꯅ ꯍꯥꯏꯕꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯏꯕꯨꯡꯉꯣ ꯑꯩꯒ ꯅꯤꯡꯁꯤꯡꯕꯤꯔꯤ ꯑꯩꯁꯨ ꯀꯩꯅꯣꯒꯤ ꯖꯔꯅꯦꯂꯤꯖꯝꯒꯤ ꯂꯝꯗ ꯑꯗꯨꯝ ꯇꯧꯖꯔꯛꯄꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯕ꯭ꯔꯣꯀꯦꯠ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯈꯪꯕ ꯍꯥꯏꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯗꯩ MRI ꯂꯧꯗꯧ ꯈꯪꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯕꯅꯤ ꯊꯦꯡꯅꯕꯤꯔ ꯂꯥꯛꯑꯕꯅꯦꯕ ꯊꯦꯡꯅꯕꯤꯔ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯄ ꯂꯥꯛꯑꯕ ꯃꯇꯝꯁꯤꯐꯥꯎꯁꯦ ꯉꯁꯤ ꯐꯥꯎꯁꯤꯗ ꯑꯩꯈꯣꯏꯁꯦ ꯆꯨꯝꯊꯣꯛꯅꯕꯒꯤ ꯑꯩꯈꯣꯏ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯅ ꯂꯧꯕ ꯉꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇꯦꯕ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯗꯤꯚꯥꯏꯠ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤ ꯁꯥꯟꯅꯒꯅꯤ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤꯗ ꯂꯩꯔꯤꯕ CSO ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕ ꯃꯔꯤꯕꯥꯛꯁꯤ ꯁꯨꯃꯥꯏꯅ ꯊꯨꯒꯥꯏꯔꯛꯑꯦ ꯑꯗꯩ ꯑꯩꯈꯣꯏ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯐꯨꯛꯅ ꯁꯣꯏꯔꯦ ꯍꯥꯏꯕꯗꯨ ꯈꯪꯉꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯒꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯑꯃ ꯁꯥꯁꯟ ꯇꯧꯕ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤꯕꯁꯤꯅ ꯉꯁꯤ ꯐꯥꯎꯗ ꯊꯥ 19 ꯁꯨꯗꯣꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯨꯆꯤꯡꯉꯀꯥꯟꯗ ꯃꯥꯅ ꯗꯤꯜꯂꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯎꯅꯔꯕꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯉꯝꯗꯅ ꯋꯥ ꯑꯃ ꯍꯥꯏ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯋꯥ ꯑꯃꯗ ꯍꯥꯏꯕ ꯉꯝꯗꯅ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯕꯅꯤꯅ ꯁꯤꯒꯤ ꯃꯔꯛꯇ ꯃꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕ ꯃꯤꯒꯤ ꯃꯔꯛꯇ ꯃꯣꯏꯒꯤ ꯗꯤꯁꯤꯗꯦꯟ ꯒ꯭ꯔꯨꯞ ꯀꯥꯏꯅ ꯊꯣꯛꯇꯅ ꯇꯣꯉꯥꯟꯅ ꯁꯣꯔꯤ ꯌꯥꯝ ꯀꯥꯛꯄꯤꯒꯅꯤ ꯁꯤ ꯂꯩꯔꯤꯕꯅꯦꯕ ꯁꯤ ꯀꯅꯥꯒꯤ ꯃꯃꯥꯡꯗ ꯇꯧꯔꯤꯕꯅꯣ ꯁꯤꯚꯤꯜ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯇꯨꯝꯃꯁꯨ ꯆꯥꯔꯁꯨ ꯆꯥꯛ ꯍꯨꯑꯁꯨ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯃꯥꯡꯗ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯑꯦꯀꯥꯗꯃꯤꯛꯁꯥꯟ ꯑꯗꯒꯤ ꯂꯩꯔꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯂꯣꯒꯤ ꯃꯔꯝꯗ ꯈꯪꯉꯕ ꯇꯣꯉꯥꯟ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯁꯤ ꯐꯤꯕꯝꯗ ꯂꯩꯔꯤꯅꯦꯕ ꯁꯤ ꯐꯤꯕꯝꯗ ꯂꯩꯔꯤꯅꯦꯕ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯍꯥꯏꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯨꯀꯣ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯃꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯁꯥꯒꯠꯂꯀꯥꯟꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯄꯥꯋꯔꯗ ꯃꯔꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤ ꯆꯤꯡꯐꯨꯀꯤ ꯅꯥꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯈꯪꯉꯤꯕ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯤꯕ ꯃꯤꯕꯨ ꯍꯥꯠꯂꯤ ꯈꯪꯉꯤ ꯍꯥꯏꯔꯒꯅ ꯉꯁꯤꯐꯥꯎ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧ ꯉꯝꯗꯅ ꯃꯣꯏ ꯀꯊꯛꯟꯕ ꯉꯝꯕ ꯀꯔꯤꯒꯤꯅꯣꯕ ꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯐꯝꯕ ꯕꯦꯛ ꯕꯦꯟꯆꯔ ꯄꯔꯥ ꯐꯥꯒꯟꯗꯕ ꯃꯍꯩꯔꯣꯏ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯚꯤꯛꯇꯤꯝ ꯑꯣꯏꯔꯦ ꯄꯨꯔꯥ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕꯅꯤ ꯌꯦꯡꯉꯨꯅꯦ ꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯞ ꯀꯦꯝꯗ ꯃꯤ 60,000 ꯍꯦꯟꯅ ꯃꯩ ꯃꯀꯩ ꯇꯔꯨꯛꯇ ꯂꯩꯔꯕꯅꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯃꯛ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯃꯛꯇ꯭ꯔꯕꯅꯤ ꯚꯥꯔꯠꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯆꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯇꯦꯠ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯆꯠꯄ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕꯅꯤ ꯇ꯭ꯔꯦꯠ ꯑꯟꯗꯔ ꯀꯃꯔꯁ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯤ ꯂꯣꯏꯔꯕꯅꯤ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔ ꯁꯨꯔ ꯀꯃꯥꯏꯅ ꯆꯥꯒꯗꯒꯦ ꯂꯩꯔꯕꯅꯦꯕ ꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯍꯜꯂꯒ ꯆꯍꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯕꯅꯦꯕ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯁꯤꯅ ꯃꯌꯥꯝꯁꯤꯡꯁꯤꯅ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤꯗꯃꯛꯇ ꯂꯧꯐꯝ ꯊꯧꯗꯥꯡꯗꯣ ꯂꯧꯕ ꯉꯝꯗꯗꯅ ꯍꯧꯖꯤꯛ ꯁꯨꯝ ꯑꯩꯈꯣꯏꯅ ꯌꯦꯡꯂꯩꯔꯦ ꯀꯔꯤꯒꯤꯅꯣꯕ ꯀꯅꯥꯒꯨꯝꯕꯒꯤ MLA ꯑꯃꯒꯤ ꯃꯌꯨꯝꯗ ꯏꯍꯧ ꯍꯧꯔꯦꯅ ꯍꯧꯔ ꯀꯩꯒꯤ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏ ꯇꯧꯔꯨꯒꯅꯤ ꯊꯨꯒꯥꯏꯕꯗꯨꯗꯤ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯒꯤꯗꯤ ꯍꯧꯖꯤꯛ ꯃꯤ ꯐꯥꯔꯦ ꯍꯥꯏꯔꯤꯅꯦ ꯃꯤ 19 ꯐꯥꯔꯦ 23 ꯐꯥꯔꯦ ꯍꯥꯏꯔꯤꯑꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯌꯥꯝ ꯀꯩꯀꯩ ꯃꯌꯥꯝ ꯊꯨꯒꯥꯏꯕ ꯃꯣꯏꯗ ꯐꯥꯔꯕ꯭ꯔꯥꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ RK ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯌꯥꯃꯨꯡ ꯀꯅꯥ ꯑꯃꯅ ꯍꯟꯗꯛ RTI ꯊꯥꯕ ꯃꯇꯝꯗ ꯉꯁꯤꯐꯥꯎꯗ ꯀꯔꯤꯝꯇ ꯃꯥꯒꯤ ꯃꯤ ꯐꯥꯕ ꯌꯨꯝ ꯃꯩ ꯊꯥꯕ ꯀꯩꯀꯩ ꯃꯌꯥꯝꯗꯨꯒꯤ ꯑꯦꯛꯁꯟ ꯑꯃꯗ ꯑꯥꯏꯟꯒꯤꯕ ꯂꯧꯈꯠꯇꯦꯅ ꯄꯤꯔꯛꯏꯅꯤ ꯑꯗꯣ ꯅꯥꯀꯜ ꯑꯃꯗꯤ ꯐꯣꯇꯣ ꯊꯝꯃꯦꯕ ꯐ꯭ꯔꯤ ꯊꯥꯔꯦꯕ ꯑꯩꯈꯣꯏ ꯃꯃꯥꯡ ꯐ꯭ꯔꯤ ꯊꯥꯔꯦꯕ ꯑꯗꯨ ꯃꯁꯤ ꯌꯥꯔꯣꯏ ꯑꯩꯅ ꯂꯩꯉꯥꯛ ꯂꯩꯅ ꯁꯥꯁꯟꯂꯗꯤ ꯂꯩꯕꯥꯛꯁꯤ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯁꯦ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯍꯥꯏꯕꯗꯨ ꯂꯩꯒꯗꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯠꯇ ꯂꯩꯇꯦꯕ ꯑꯗꯣ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯉꯥꯛꯏꯁꯤꯕꯨ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯒꯤ ꯑꯇꯩ ꯃꯌꯥꯝꯁꯦ ꯃꯣꯏ ꯀꯔꯤꯒꯤꯅꯣꯕꯁꯦ ꯑꯗꯣ ꯀꯔꯤꯒꯤꯗꯃꯛꯇꯅ ꯃꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯏꯗꯅ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯣꯖꯣꯏ ꯑꯩꯈꯣꯏꯒꯤ ꯚꯦꯇꯔꯟ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯀꯣ ꯑꯣꯖꯣꯏꯅ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯑꯁꯤꯕ ꯁꯟꯒ ꯄꯥꯡꯀꯛꯅꯤ ꯑꯁꯤꯕ ꯁꯟꯗ ꯐꯨꯔꯨꯗꯤ ꯀꯩꯗꯧꯅꯤ ꯃꯅꯝ ꯅꯝꯊꯤꯔꯒ ꯊꯣꯛꯀꯅꯤ ꯑꯗꯨꯗꯤ ꯍꯧꯒꯠꯇ꯭ꯔꯕꯗꯤ ꯑꯗꯩ ꯑꯃ ꯍꯧꯒꯠꯄ ꯉꯝꯗꯧ ꯉꯥꯛꯇꯧꯕ ꯍꯥꯃꯦꯡꯅ ꯍꯧꯗꯣꯡꯅ ꯑꯃ ꯍꯦꯟꯅ ꯐꯕꯔꯥ ꯍꯥꯏꯒꯠꯂꯛꯑꯦꯕ ꯑꯩꯅ ꯑꯦꯁꯦ ꯌꯨꯝ ꯑꯃꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯂꯤꯗꯔ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯣ ꯑꯩ ꯁꯤꯇꯤꯖꯦꯟ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯏꯔꯩꯕꯥꯛ ꯏꯟꯗꯤꯌꯥꯅ ꯃꯤꯒꯤ ꯃꯈꯥ ꯄꯣꯟꯗ꯭ꯔꯣꯕ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯅ ꯏꯟꯗꯤꯌꯥꯒꯤ ꯑꯩ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯗꯣ ꯂꯧꯕ ꯉꯝꯗꯒꯤꯗꯤ ꯑꯩꯈꯣই ꯃꯤ ꯑꯣꯏꯅ ꯍꯤꯡꯉꯨꯕꯒꯤ ꯀꯥꯟꯗꯣꯏꯅꯣꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗꯗꯤ ꯂꯩꯉꯥꯛ ꯂꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯄꯥꯡꯗꯕ ꯁꯥꯔꯒ ꯃꯣꯏꯅ ꯄꯥꯡꯗꯅ ꯍꯤꯡꯗꯅ ꯃꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯑꯗꯣ ꯃꯣꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯋꯥꯝꯇ ꯍꯥꯏꯕ ꯉꯝꯗꯦ ꯊꯣꯛꯎ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯂꯨ ꯍꯥꯏꯕꯁꯦ ꯑꯗꯨꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯁꯣꯏꯔꯤꯁꯦ ꯀꯅꯥꯅꯣꯅ ꯍꯥꯏꯕꯗꯅ ꯑꯔꯥꯟꯕ ꯇꯧꯔꯦ ꯍꯥꯏꯕ ꯃꯔꯩꯕꯥꯛ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯂꯔꯣꯟ ꯄꯣꯠꯀꯨꯝꯕ ꯁꯥꯟꯅꯔꯦ
ꯑꯩꯈꯣꯏ ꯚꯤꯛꯇꯤꯝ ꯑꯣꯏꯍꯜꯂꯦꯕ ꯈꯪꯉꯤꯕ ꯃꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯃꯣꯏ ꯌꯥꯡꯈꯩ ꯈꯛ ꯂꯩꯕ ꯍꯨꯝꯐꯨ ꯈꯛ ꯂꯩꯕꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯥꯛ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨ ꯂꯥꯛ ꯀꯨꯟ ꯃꯉꯥꯏꯗ ꯃꯣꯏꯁꯤꯗꯅꯦ ꯅꯣꯏ ꯑꯆꯨꯝꯕ ꯇꯧ ꯍꯥꯏꯕꯁꯤ ꯃꯣꯏ ꯉꯝꯗꯦꯕ ꯑꯆꯨꯝꯕ ꯇꯧ ꯍꯥꯏꯕꯁꯤ ꯉꯝꯗꯦ ꯅꯠꯇꯦꯕ ꯑꯩꯅ ꯄꯣꯂꯤꯁꯤ ꯁꯥꯟꯅꯔꯀꯥꯟꯗ ꯑꯦꯝ ꯑꯦꯜ ꯑꯦꯒ ꯃꯩ ꯊꯥꯔꯝꯃꯦꯌꯦ ꯑꯗꯨ ꯐꯖꯟꯕ ꯑꯗꯒꯤ ꯚꯣꯠ ꯀꯥꯍꯧꯗꯕ ꯀꯥꯕꯒꯤ ꯌꯦꯡꯉꯀꯥꯟꯗ ꯃꯩ ꯊꯥꯗꯣꯛ ꯍꯥꯏ ꯁꯥꯟꯅꯩꯌꯦ ꯃꯤ ꯍꯥꯏꯔꯝꯃꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝ ꯗꯔꯇꯤ ꯒꯦꯝ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯩꯗꯨ ꯇꯨꯅꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯥꯟꯅ ꯄꯩꯔꯞ ꯄꯥꯏꯕꯤꯒꯤꯗꯨ ꯐꯥꯈ꯭ꯔꯦꯅ ꯃꯇꯝ ꯈꯛꯇꯅ ꯕꯟ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝ ꯈꯛꯇꯅ ꯋꯥꯈꯜ ꯐꯝꯃꯒ ꯂꯩꯕ ꯑꯗꯩ ꯀꯛꯆꯤꯡꯕꯗ ꯇꯧꯔꯤꯁꯤꯗꯤ ꯀꯔꯐ꯭ꯌꯨ ꯍꯥꯏꯁꯤ ꯄꯨꯡ 5ꯗꯤ 8ꯐꯥꯎꯗ ꯇꯦꯟꯈ꯭ꯔꯦꯅ ꯉꯔꯥꯡ ꯑꯆꯧꯕ ꯏꯔꯥꯡ ꯊꯣꯛꯑꯦꯅ ꯌꯦꯡꯉꯣꯕꯁꯦ ꯁꯨꯝ ꯍꯥꯞꯁꯤꯅ ꯏꯔꯥꯡꯁꯦ ꯊꯣꯛꯍꯜꯂꯒ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯐꯩꯗꯨ ꯇꯨꯅꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯇꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯗꯨꯅꯅꯤ ꯉꯁꯥꯏ ꯚꯤꯛꯇꯤꯝꯁꯤ ꯂꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯕ ꯁ꯭ꯇꯦꯠꯁꯤ ꯚꯤꯛꯇꯤꯝ ꯑꯣꯟꯊꯣꯛꯄꯤꯔꯕ꯭ꯔꯥ ꯑꯩꯗꯣ ꯚꯤꯛꯇꯤꯝ ꯍꯦꯟꯅ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯐꯥꯔꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯊꯝꯕꯤꯕ ꯃꯊꯪꯁꯤ ꯑꯩꯒ ꯍꯟꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯇ ꯂꯥꯛꯆꯒꯦ ꯀꯩꯅꯣꯗ ꯑꯩꯒꯥꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯟꯇꯔꯗ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯁꯟ ꯉꯁꯥꯏ ꯑꯩꯒꯥꯅ ꯊꯝꯕꯤꯕꯗꯁꯨ ꯃꯇꯦꯛ ꯑꯃ ꯌꯥꯎꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯦꯟꯇꯔꯗ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯁꯟ ꯐꯝꯂꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯍꯦꯛ ꯄꯟꯅꯔꯛꯄꯒ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯁꯟ ꯐꯥꯎꯕ ꯆꯔꯥꯡꯅꯕ ꯊꯣꯔꯛꯂꯦ ꯍꯥꯏꯅ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯅꯔꯛꯂꯤꯕꯁꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯩ ꯑꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯆꯤꯡꯕꯒꯤ ꯑꯦꯛꯁꯟ ꯔꯤꯄꯣꯔꯠ ꯃꯤꯌꯥꯝꯅ ꯃꯁꯤꯒꯤꯗꯃꯛꯇ ꯇꯥꯟꯅꯅꯕ ꯈꯧꯔꯥꯡꯅ ꯉꯥꯏꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯔꯝꯒꯅꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯣꯃꯦꯁꯇꯤꯛ ꯄꯣꯂꯤꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯀꯔꯝꯕ ꯚꯤꯖꯟ ꯑꯃꯗ ꯌꯦꯡꯕꯤꯕ ꯌꯥꯕꯒꯤ ꯑꯦꯔꯤꯌꯥꯗꯣ ꯊꯝꯕꯤꯕꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯄꯣꯂꯤꯇꯤꯛꯁꯇꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯃꯄꯨ ꯄꯥꯟꯗꯕ ꯔꯥꯖꯅꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅꯦꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯃꯃꯤꯡꯗ ꯑꯣꯏꯅ ꯂꯩꯕ ꯃꯤ ꯑꯃ ꯑꯅꯤ ꯇꯧꯔꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯐꯤꯔꯥꯟ ꯄꯥꯏꯕ ꯑꯃꯅ ꯄ꯭ꯂꯦ ꯀꯥꯔꯗ ꯄꯥꯏꯔꯒ ꯄꯥꯔꯇꯤꯅꯦꯅ ꯂꯩꯕ ꯁꯨꯝ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯀ ꯈꯔ ꯄꯥꯡꯊꯣꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄꯥꯔꯇꯤꯁꯨ ꯃꯁꯤꯡ ꯌꯥꯝꯃꯤ ꯑꯗꯒꯤ ꯃꯗꯨꯅ ꯀꯩꯗꯧꯕꯩ ꯂꯩꯔꯤꯅꯣ ꯁꯤꯁꯨ ꯑꯩꯁꯨ ꯉꯛꯏ ꯄꯥꯔꯇꯤꯗꯨꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯥꯏꯔꯤꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯒꯣꯔꯃꯦꯟꯁꯤ ꯇꯥꯈꯠꯇꯅ ꯁꯧꯒꯠꯄ ꯀꯣ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯔꯒ ꯇꯥꯈꯠꯇꯅ ꯁꯧꯒꯠꯄ ꯑꯗꯩ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯍꯦꯛ ꯇꯧꯔꯨꯕꯗ ꯄꯥꯔꯇꯤ ꯀꯥꯏꯔꯁꯨ ꯒꯣꯔꯃꯦꯟꯀ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯁꯤꯒ ꯄꯨꯟꯕ ꯅꯠꯇ꯭ꯔꯒ ꯁꯦꯟꯇꯔꯒ ꯄꯨꯟꯕꯁꯤꯗꯩꯗ ꯍꯦꯛꯇ ꯁꯥꯏꯠꯇꯣ ꯑꯗꯣꯝꯗ ꯕꯦꯂꯦꯟꯁꯁꯨ ꯍꯦꯛꯇ ꯇꯧꯔꯒ ꯇꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤ ꯃꯜꯇꯤ ꯄꯥꯔꯇꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯌꯥꯝꯅ ꯐꯕꯁꯨ ꯂꯩꯌꯦꯕꯀꯣ ꯇꯨ ꯄꯥꯔꯇꯤ ꯁꯤꯁꯇꯦꯝ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯨꯝꯕ ꯆꯥꯎꯔꯕ ꯂꯩꯕꯥꯛꯁꯤꯗꯩꯗ ꯇꯨ ꯄꯥꯔꯇꯤ ꯁꯤꯁꯇꯦꯝꯁꯤ ꯍꯧꯖꯤꯛ ꯄꯥꯔꯇꯤꯁꯤ ꯃꯁꯤꯡ ꯌꯥꯝꯗꯅꯕꯗꯤ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯕꯤ ꯖꯦ ꯄꯤ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯔꯇꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯐꯥꯎꯗ ꯆꯥꯎꯕ ꯄꯥꯔꯇꯤ ꯑꯣꯏꯔꯦ ꯃꯥꯏ ꯐꯕ ꯐꯠꯇꯕ ꯅꯠꯇꯦꯀꯣ ꯑꯗꯩ ꯃꯁꯤꯗꯩꯗ ꯑꯣꯜꯇꯔꯅꯦꯇꯤꯞ ꯁꯤꯗꯩꯗ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯃ ꯀꯪꯒ꯭ꯔꯦꯁꯅ ꯍꯥꯏꯗꯤ ꯑꯥꯏ ꯑꯦꯟ ꯁꯤꯁꯤꯅ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯣꯏꯕ ꯉꯝꯗꯦꯕ ꯃꯔꯝꯗꯤ ꯄꯥꯔꯂꯥꯃꯦꯟꯇ ꯔꯤꯀꯛꯅꯥꯏꯖ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯣꯏꯕ ꯉꯝꯗꯕꯁꯤꯅꯦꯕ ꯌꯥꯝ ꯉꯛꯄꯁꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅꯒ ꯇꯧꯅ ꯄꯪꯂꯩꯗ ꯂꯩꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯥꯔꯇꯤ ꯑꯅꯤ ꯃꯦꯖꯔ ꯄꯥꯔꯇꯤ ꯑꯅꯤ ꯂꯩꯕ ꯉꯝꯃꯛꯇꯕꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯒꯤ ꯄꯪꯂꯤꯡꯗ ꯂꯤꯡꯈꯠꯂꯤ ꯔꯦꯖꯤꯁꯇꯥꯔ ꯄꯥꯔꯇꯤ ꯑꯗꯒꯤ ꯔꯤꯀꯛꯅꯥꯏꯖ ꯄꯥꯔꯇꯤ ꯑꯗꯨꯗꯨ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯗꯨꯗ ꯕꯨꯡ ꯑꯗꯨꯝ ꯆꯪꯁꯤꯟꯈꯤꯕꯀꯣ ꯍꯥꯏꯗꯤ ꯏꯁꯇꯦꯠ ꯄꯥꯔꯇꯤ ꯑꯣꯏꯔꯝꯅ ꯂꯣꯀꯦꯜ ꯄꯥꯔꯇꯤ ꯑꯣꯏꯔꯁꯨ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯒ ꯑꯗꯨꯝ ꯁꯝꯅꯈꯤꯕ ꯑꯃ ꯇꯧꯈꯤꯕ ꯑꯗꯒꯤ ꯄꯥꯔꯇꯤꯁꯤ ꯃꯤ ꯑꯃꯐꯥꯎ ꯀꯥꯗꯁꯨ ꯊꯤꯅ ꯌꯥꯅꯔꯝꯗꯕꯁꯤ ꯑꯥꯏꯗꯔ ꯒꯣꯔꯃꯦꯟꯇ ꯁꯧꯒꯠꯄ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯇꯨꯒꯤ ꯃꯥꯌꯣꯛꯇ ꯄꯥꯔꯇꯤ ꯑꯃꯒ ꯄꯨꯟꯁꯤꯜꯂꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩꯕꯁꯤ ꯑꯩꯈꯣꯏꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯁꯦ ꯃꯁꯤ ꯑꯦज ꯑꯦ ꯍꯣꯜ ꯏꯟꯗꯤꯌꯥꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯁꯤ ꯌꯥꯇꯤ ꯑꯐꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝ ꯅꯠꯇꯦꯅ ꯈꯜꯂꯦꯕ ꯌꯨ ꯑꯦꯁ ꯑꯦꯗ ꯑꯗꯒꯤ ꯌꯨ ꯀꯦꯗ ꯀꯔꯤꯗ ꯂꯩꯔꯤꯕ ꯑꯣꯟꯂꯤ ꯆꯥꯏꯅꯥꯗ ꯈꯪꯗꯦ ꯔꯥꯁꯤꯌꯥꯗ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯁꯤ ꯃꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯌꯥꯝ ꯔꯤꯀꯛꯅꯥꯏꯖ ꯃꯤꯌꯥꯝꯅ ꯈꯪꯕꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯁꯤꯗꯤ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤꯒꯤ ꯃꯃꯤꯡꯁꯤ ꯈꯪꯅꯅꯕ ꯍꯣꯠꯅꯕꯗ ꯄꯔꯤꯈꯥꯗ ꯍꯧꯖꯤꯛ ꯑꯉꯥꯡꯗ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯔꯛ 50 ꯄꯤꯔꯒꯦ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤ ꯃꯌꯥꯝꯁꯤ ꯍꯥꯏꯌꯣ ꯍꯥꯏꯕ ꯃꯇꯝꯗ 50 ꯑꯃꯇ ꯐꯪꯉꯔꯣꯏꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯦ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤꯁꯤ ꯀꯩꯅꯣ ꯁꯨꯡꯈꯪ ꯈꯪꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯁꯤꯗ ꯚꯥꯔꯠꯀꯤ ꯁꯦꯟꯇꯔꯒꯤꯁꯤꯗ ꯀꯟꯅ ꯁꯧꯒꯠꯂꯒ ꯑꯩꯈꯣꯏꯁꯤꯗꯅ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯗꯅ ꯒꯣꯔꯃꯦꯟꯁꯤꯕꯨ ꯆꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯚꯣꯠꯇꯗꯤ ꯍꯌꯦꯡ ꯑꯗꯨم ꯄꯨꯟꯅ ꯆꯠꯈꯤꯗꯧꯕ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯃꯁꯤꯃ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯁꯤ ꯃꯔꯛꯁꯤꯗꯩꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯁꯨ ꯑꯗꯨꯝ ꯑꯣꯏꯗ ꯄꯥꯗꯕ ꯍꯦꯛꯇ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯁꯦꯟ ꯄꯥꯏꯕ ꯀꯦꯟꯗꯤꯗꯦꯠꯁꯤ ꯁꯦꯟ ꯄꯥꯏꯕ꯭ꯔꯥꯅ ꯍꯪꯉꯦꯕꯀꯣ ꯀꯦꯟꯗꯤꯗꯦꯠꯁꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯁꯦꯟ ꯄꯥꯏꯕ꯭ꯔꯥꯅ ꯀꯌꯥ ꯄꯤꯅꯤ ꯑꯗꯨꯅꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯕꯨ ꯁꯦꯟ ꯄꯥꯏꯔꯕ꯭ꯔꯥ ꯃꯥ ꯚꯣꯠ ꯂꯦꯞ ꯉꯝꯖꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯕꯁꯤ
angau apai akogi unsound mind gumba kaigumba si yadedana ko adu kanamta adi angau ba layeng aga candidate amta oigideba aduna candidate oirappa matamda angau ba man basu yam thoreba ko candidate aduna adu kahayek marai ba phadna ka harkandi angau ba man badun dum kala adi hore mi ga wari sabya yadedana ko samna basu yadedana karim pangde aidi ka garab lela dum tawbane baduna ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝ ꯑꯃꯁꯨꯡ ꯃꯥꯒꯤ ꯚꯣꯇꯤꯡꯒꯤ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤꯗꯩꯗ ꯗꯤꯃꯣꯀ꯭ꯔꯦꯁꯤꯁꯦ ꯑꯥꯔꯊ ꯌꯥꯎꯗꯕ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯅ ꯚꯥꯞ ꯇꯥꯗ꯭ꯔꯕ ꯑꯗꯨꯒ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯁꯤꯡꯗꯨꯅ ꯚꯥꯞ ꯇꯥꯕ ꯋꯥꯠꯂꯒꯗꯤ ꯗꯤꯃꯣꯀ꯭ꯔꯦꯁꯤꯁꯦ ꯃꯤꯅꯤꯡꯂꯦꯁ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕꯁꯦ ꯑꯩꯈꯣꯏ ꯃꯥꯡꯗ ꯃꯥꯌꯣꯛꯅꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯥꯏꯒꯤ ꯄꯥꯔꯂꯥꯃꯦꯟꯠꯀꯤ ꯋꯥꯐꯝ ꯈꯤꯇꯪ ꯄꯜꯂꯛꯄꯁꯦ ꯑꯩ ꯈꯤꯇꯪ ꯇꯦꯟꯅ ꯍꯥꯏꯖꯒꯦ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯂꯥꯃꯦꯟꯠꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯃꯤꯒꯁꯨ ꯌꯥꯝꯈ꯭ꯔꯕ ꯑꯗꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤ ꯔꯤꯇꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯏꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯦꯕꯀꯣ ꯁꯤꯐꯥꯎꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯅ ꯇꯧꯕꯁꯤꯒ ꯑꯗꯒꯤ ꯑꯦꯃꯦꯟꯃꯦꯟ ꯇꯧꯔꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯃꯌꯥꯝꯁꯤꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨꯅ ꯅꯍꯥꯟ ꯇꯥꯔꯤꯛ 23ꯁꯤꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗꯦꯅꯒ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯑꯥꯔꯊ ꯂꯩ ꯅꯕꯦꯝꯕꯔ 23ꯗ ꯅꯕꯦꯝꯕꯔ 23ꯁꯦ ꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯃꯁꯤꯅ ꯐꯖꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯇꯧꯕꯁꯤꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯣ ꯃꯗꯨꯕꯨ ꯆꯠꯂꯤꯕꯁꯤꯡꯁꯤꯅ ꯑꯦꯅꯤ ꯍꯥꯎ ꯕꯥꯏ ꯍꯨꯛ ꯑꯣꯔ ꯀ꯭ꯔꯨꯛ ꯃꯗꯨꯒꯤ ꯃꯃꯤꯡꯗ ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ ꯇꯧꯔꯒ ꯂꯩꯕꯥꯛꯀꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯁꯤꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯅꯩꯅꯕꯒꯤ ꯃꯍꯨꯠꯇ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯨꯒꯤ ꯃꯃꯤꯡꯗ ꯂꯩꯕꯥꯛꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯅꯅꯕ ꯇꯧꯕ ꯔꯥꯖꯅꯤꯇꯤꯒꯤ ꯈꯣꯡꯆꯠ ꯑꯃꯁꯨ ꯂꯩꯌꯦꯕ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯥꯔꯂꯥꯃꯦꯟ ꯍꯥꯏꯗꯤ ꯂꯣꯛ ꯁꯚꯥ ꯔꯥꯖ꯭ꯌ ꯁꯚꯥ ꯍꯥꯏꯕꯁꯤ ꯍꯥꯎꯁ ꯑꯅꯤꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯤꯗ ꯌꯥꯝꯅ ꯇꯥꯡꯅ ꯍꯥꯏꯕꯗꯤ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏ ꯕꯖꯦꯠ ꯁꯦꯁꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯃꯣꯟꯁꯨꯟ ꯁꯦꯁꯟ ꯑꯗꯒꯤ ꯋꯤꯟꯇꯔ ꯁꯦꯁꯟ ꯑꯇꯝ ꯁꯦꯁꯟ ꯀꯥꯏꯅ ꯂꯩꯔꯤꯀꯣ ꯁꯦ ꯍꯥꯏꯔꯤꯕ ꯁꯦꯁꯟꯁꯤꯡꯁꯦ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯡꯉꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯥꯃꯦꯟ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯣꯡꯒ꯭ꯔꯦꯁꯄꯨ ꯍꯥꯏꯔꯁꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯀꯩꯊꯦꯟꯗꯧꯅ ꯉꯥꯡ ꯇꯧꯅ ꯈꯠꯅꯕ ꯆꯩꯅꯕ ꯇꯧꯕꯁꯦ ꯏꯟꯗꯤꯌꯥꯒꯤꯁꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯜꯂꯤ ꯁꯤꯅꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯂꯩꯕꯥꯛ ꯁꯥꯁꯣꯟ ꯇꯧꯗꯣꯔꯤꯅꯣꯅ ꯈꯜꯂꯤ ꯑꯗꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯂꯤꯇꯔꯤ ꯑꯩꯈꯣꯏꯒꯤ ꯀꯨ ꯇꯧꯗꯨꯅ ꯚꯥꯔꯠꯁꯦ ꯆꯍꯤ ꯑꯁꯨꯛ ꯁꯥꯡꯉꯕꯁꯤꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯕꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯀꯣ ꯑꯗꯨꯕꯨ ꯑꯇꯩ ꯊꯪꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯚꯥꯔꯠꯀ ꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯁꯤꯗꯤ ꯂꯣꯏꯅꯃꯛ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯕ ꯈꯣꯠꯄ ꯏꯚꯟ ꯁ꯭ꯔꯤ ꯂꯪꯀꯥ ꯐꯥꯎꯗ ꯀꯌꯥ ꯑꯃ ꯇꯧꯈ꯭ರೆ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯇꯧꯔꯤꯕ ꯑꯗꯒꯤ ꯕꯔꯃꯥꯗ ꯇꯧꯔꯤꯕ ꯑꯗꯒꯤ ꯅꯦꯄꯥꯜꯗ ꯄꯥꯔꯇꯤ ꯍꯪꯖꯤꯟ ꯇꯧꯅꯕꯗ ꯇꯧꯔꯤꯕ ꯑꯗꯒꯤ ꯀꯩꯅꯣꯗ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯀꯣꯏꯕꯁꯤꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯒꯗꯤ ꯏꯟꯗꯤꯌꯥꯗꯤ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯩꯈꯣꯏ ꯃꯤꯂꯤꯇꯔꯤ ꯀꯨꯒꯨꯝꯕꯒꯤ ꯐꯤꯕꯝꯗꯤ ꯂꯩꯇꯦ ꯁꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯐꯖꯅ ꯉꯥꯛꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯍꯥꯟ ꯇꯥꯔꯤꯛ 15ꯗꯒꯤ ꯍꯧꯕꯁꯤꯗ ꯍꯦꯛ ꯍꯧꯕꯗꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯣꯡꯃ ꯈꯛꯇꯅꯤ ꯁꯨꯇꯤ ꯂꯩꯔꯤꯁꯦ ꯑꯁꯤꯗꯩꯗ ꯅꯤꯡꯊꯤꯅ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁ ꯑꯅꯤꯃꯛꯁꯦ ꯐꯝꯕ ꯉꯝꯗꯅ ꯇꯣꯛꯈꯤ ꯅꯍꯥꯟꯁꯦ ꯅꯝꯐꯨꯗ ꯇꯧꯔꯀꯥꯟꯗ ꯂꯥꯡꯕꯗ ꯇꯧꯔꯀꯥꯟꯗ ꯂꯥꯡꯉꯤꯗꯤ ꯀꯩꯅꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯈꯟꯅꯁꯤ ꯍꯥꯏꯕ ꯑꯃꯒ ꯑꯗꯒꯤ ꯑꯗꯥꯅꯤ ꯑꯅ ꯍꯧꯖꯤꯛꯀꯤ ꯑꯗꯥꯅꯤꯒꯤ ꯒ꯭ꯔꯨꯞꯁꯤ ꯃꯥꯂꯦꯝꯗ ꯏꯅꯥꯛ ꯈꯨꯟꯕꯗ ꯃꯃꯤꯡ ꯌꯥꯎꯔꯛꯑꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯀꯔꯣꯔ 2,300,000ꯁꯦ ꯃꯁꯤ ꯁꯣꯂꯔ ꯏꯅꯔꯖꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯃꯔꯤꯗ ꯃꯁꯤ ꯄꯤꯅꯅꯕꯒꯤ ꯈꯣꯠꯄꯒꯤ ꯃꯗꯨꯒꯤ ꯍꯥꯕꯤ ꯖꯥꯕꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯏ ꯍꯥꯏꯕꯗꯤ ꯃꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯑꯃꯁꯨꯡ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯏ ꯍꯥꯏꯕꯒꯤ ꯆꯥꯔꯖ ꯑꯃ ꯇꯧꯔꯒ ꯃꯁꯤꯒꯤꯗ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏ ꯃꯁꯤꯃ ꯅꯩꯅꯁꯤ ꯍꯥꯏꯔꯛꯄꯅꯤ ꯑꯍꯨꯝ ꯁꯨꯕꯅ ꯍꯧꯖꯤꯛ ꯁꯝꯕꯜ ꯍꯥꯏꯅ ꯇꯧꯔꯤꯕ ꯌꯨꯄꯤꯒꯤ ꯁꯤꯗꯩꯗ ꯃꯁꯖꯤꯠ ꯁꯝꯕꯜ ꯃꯁꯖꯤꯠꯀꯤ ꯁꯔꯚꯦ ꯑꯃ ꯇꯧꯋꯦ ꯁꯔꯚꯦꯁꯤ ꯀꯣꯟꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯌꯥꯅꯗꯕ ꯃꯌꯥꯝꯁꯤ ꯂꯥꯛꯇꯦ ꯃꯗꯨꯅ ꯑꯃꯨꯛ ꯀꯝꯃꯨꯅꯦꯜ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯒꯤ ꯍꯤꯟꯗꯨꯒꯤ ꯑꯗꯨꯒꯤ ꯒꯥꯏꯅ ꯇꯧꯗꯅ ꯀꯝꯃꯨꯅꯦꯜ ꯑꯣꯏꯔꯛꯄꯁꯦ ꯃꯁꯤꯅ ꯇꯧꯗꯨꯅ ꯄꯥꯔꯂꯥꯃꯦꯟꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯪꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯀꯦꯁꯇ ꯁꯤꯝꯇꯪ ꯑꯩ ꯍꯥꯏꯖꯒꯦ ꯃꯅꯤꯄꯨꯔꯒꯤ ꯀꯦꯁꯇ ꯍꯧꯖꯤꯛ ꯄꯨꯈꯠꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯦꯔꯦꯂꯥꯒꯤ MP ꯍꯦꯕꯤ ꯏꯗꯦꯟ ꯍꯥꯏꯔꯤꯁꯤꯅ ꯄꯨꯈꯠꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯦꯁꯁꯦ ꯄꯨꯈꯠꯅꯕ ꯑꯇꯩ ꯑꯇꯩꯁꯨ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯂꯣꯛ ꯁꯚꯥꯗ ꯄꯨꯈꯠꯄꯁꯤꯗ ꯑꯩꯈꯣꯏ ꯂꯣꯛ ꯁꯚꯥꯒꯤ MPꯅꯤ ꯑꯗ ꯃꯥꯅ ꯄꯨꯈꯠꯂꯤꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜꯂꯤ ꯐꯦꯜ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯗ ꯑꯗꯒꯤ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯐꯦꯂꯔ ꯑꯃ ꯍꯧꯖꯤꯛ ꯌꯥꯝ ꯁꯦꯔꯤꯌꯁꯂꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯇꯦꯟꯁꯟꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯅꯔꯛꯏ ꯑꯗꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕ ꯈꯣꯠꯇꯕ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯦꯟ ꯗ ꯄ꯭ꯔꯣꯄꯔꯇꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯣꯛꯑꯕ ꯑꯗꯨ ꯉꯥꯛꯄ ꯉꯝꯗꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯒꯤ ꯒꯣꯔꯃꯦꯟ ꯑꯁꯤꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯈꯣꯠꯄ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯦ
अदगी मसी अखोगी नेशन की होइबा अखोई भारत की जाति की होइबा इज्जत असे मांगे सिंगो मैम सुप्रीम कोर्ट फाउल मसी तौबदा सिसी तौदा मत मसी लखटपा गमदना लेरे गान माना सार मैम हम तौर मसी नैनरपने नैननब तौबसे मसी ने आइना हाइजनिंगबदी पार्लियामेंट पुखला कांद मणिपुर की लेरिबा एक्चुअल मागी पोजीशन नतना कईगुमदा लामुसु लामुक चिदंबरम कनो मागी को अखोगी हानिंगदबा आई मदु रिपीट तौजरा रोय सुमाय दो अखोई पुखलिबा मीदुना अखोई माइंडसेट से क्या चुम्न पुखलगे नतना मणिपुर की वादी पुखले हरगा उल्टा अखोई मो हयें सेंदोप याबदो मोंदा पुखलगदी अखोई लेरिबा एमपी अहुम कारिबसे राज्यसभा दा कारिबा कांग्रेस की अनी कारिसिना हयें लोकसभा दा नत्र राज्यसभा दा लाको मतमदा कनागुम खरना अखोई की माइंडसेट की अरानब मोंदा पेंदब तौरका मधु काउंटर तौना हाइब ngамगदरा गाइसे एमपी एम हारे तुमिना दुम लेरगदी अखोई एमपी से हयें मतिक चादब ओरगदी इफ करिगुम सेरान तुरान कनागुम एमपी एमना नत्र के पुखलपदा अकाइब लेरगदी कटिंग अक्रॉस द पार्टी पार्टी की खेना बंत लेतना बीजेपी की वही कांग्रेस की अखोई मणिपुरी एमपी अहुम सिना पार्लियामेंट दी मोइना फेस तौबगी गच्छे यावगदबनी अखोई पार्टी की मीना हारमने तुमिना लेबे यादे अदु लेरगदी याम काय अदि मथक्ता अखोई आउटर की एमपी ओरिबा अखोई कनो से अल्फ्रेड अथर से महाना होजि फाउदा साइलेंट ओइना होजि अखोई मणिपुर की केस देदा हंदक पूरा साइलेंट ओइबदोंना लेबसे पार्लियामेंट माना करी पुथोरकदोनी करी हाइदोनी मागी फीलिंग्स से करोम द ममाइ से ओलिगे से मसी मसु मयेक सेंगौद्रगदी हयें अखोई से एमपी अहुम सुई हारकांदा एमपी अहुम सुदबदोंना तौरअबा ओरगदी अखोई लाइबक ठीगनी एमपी अहुम मक्से होजिकती पार्लियामेंट सेशन मनुंगसिदी कोऑर्डिनेशन पार्टी खेनब लेरा बाउदा मणिपुर केस तदी पुन्न समिनब सुमेना हाइजगे याम नोइजे गाना थमिबा मथंगसी कनोदा लाक्सगे अखोई ओजा वांखेमसा समजाइदा लाक्सगे सिबितिर कंगलेपा की मेरा लाक्सगे ओजा थिंगेल द ताइनबा ngамद्रगा नासी खोंग द ताइनबा हैदना अमा कोई अहलमन सिंगी पावरो मा कोई मयामना दुम हाइनबसु लै अदुना मैतै सिंबु कुकीना नोंमो नोंबगी सत सतना हाटपा ओइना उरबरा आर्मी केम्पदगी अखोई मियोय अमा मांगखिबा मदुगी लंगला लंजिन खंगदबगी पाव अदुमक लैरी अदुगा मसिगी नुंगनांगबसु अदुम मयामदा लैरी कोई जिरिगी थौदोकसिगी मतुंगदा स्वाइगी एरासी येंबिरकपा मतमदा अखोइना अखोइगी फॉरेन पॉलिसी सिदा फॉरेन रिलेशन से हाइदी फॉरेन की खुद यावरे हाइबा वाफम अमा अखोइ हाइनगिबा लैरे अदुन इंडिया की लैरिबा अखोइ पॉलिटिकल कैनोसिदा फॉरेन रिलेशन सिदा अखोइ मस्वाई एरिया सिदागसी टच तौसलक्तोरिब्रा सिगी मणिपुर दा लैरिबा सिचुएशन सी अखोइगी हौजिकी तसेंगना मसिगी फॉरेन की खुद सी यावरम बोय तारगदी स्टेट गवर्नमेंट दी मसिदैसिदा थोइदोंना मागी मापांगल सी वाटपगी ममीदु अदुम हौजिक उरिसिदगी हेना सोक्सिलकदरा अदु करंबा मियंग दी यंगबिबे कनोने कोई काना बिरसे कोई मणिपुर थोकलिबा कोई लाल असे कोई फॉरेन की कोई पालबा के कोई खुद जावरे हैबसे अखोई भारत से कोई इंटेलिजेंस की रिपोर्ट के मतुंग इन मोय मोय हजबनी भारत की लामी की मोय हजब अदु असु वन ट्रेन तौरबा मोय समापल चंगिंगिरबनी मणिपुरा हि तौरे कोरेन हल्ला थोखिबा अदुम लैरेबको मोय मसेन मतम सु मानदरम चंगी चंगे तौ लैरेको अदर मसी यूनियन होम मिनिस्टर मसा मगरगी भारत की प्राइम मिनिस्टर मसा मु अतै मे पुन मनमोगी फॉरेन की खुद जावी है बिचवन जाजरबने अदर इंडिया की ओइने दे इंटेलिजेंस मोन इबु खंगोनी लो खंगोने अब मणिपुर तौरिबा मयाम पुन बक्सी कमाइन मो तारिबा मयाम कुकिना को टेररिस्ट मयाम जर मोन सीजन नरिबा मसी वर कापिबो नुमै कनाना फदिंग तौई लेकिन हाँ तो मोइना सी कनोदा कोई कनोदा कचेरी बामदागी कोई चको दोड़ा कोई अंगांग अहुमगा नुपी जाउन बो तरु हाथिबुदुरा अदु नुमितुरा कोई कनोना शेर पियनो खुथोको मतमदा फगतखिबा नुमै खुलाई सिंगदो मणिपुर की अखोई के मयामदगी आर्मी की सिपाही की लौखिबा मयामदगी अदु जाउयन हाइदी अदुगी नुमै अदु मोइगे सोना जोलगा सोना कंदा इसला रंदर पाला आबु जोले हाइबि याउरियो अदु पुन मन अखोई कुकी नारको टेररिस्ट मै पाइ मै फंडिंग थादरेब कनानो मै मरु का लई खुलाई का लई मै वाइल टेन का तौये जे लोइन अखोई इंडिया गवर्नमेंट की इंटेलिजेंस खंगमगने खंग खना अखोई करी की दमतो अखोई लेप्तना चुम अखोई मणिपुर अखोई लान तासलगा सही था 35 से सोल इनोबा इंडिया गवर्नमेंट ये अखोई मेंग करीनोबा
इंडिया में अखोई मी कहीं है हूँ 57 माउंटेन डिविजन की चाहब आर्मी की कैम लेनेब आर्मी कैम से मोई जानरगे कोई कंट्री थबक सूब चलगा सुपरवाइजर होनी अब चंगा चंगे फाउद मैंने चंगे फुटेज फंगे थोल की फुटेज फंग्रे मासी मफम खंद्र मांगना लेरेबको हाई कोर्ट फाउ यौदना कोर्ट की डायरेक्टिव पीदना कोर्ट तौरीबको अखोई चाउना अखोई कुकीना को टेरोरिस्ट मोगी फंडिंग तौर मोने मरंग तमना अखोई लाना हनबी थौरांग सिल्ब है चुम वफम होरेब मधु करीदनो अखोई मनपुर की लेंगांगना खंगदब करीगिनो इंडिया की छोटी खंगदब करीदनो ख्वाई मरुदी मैम हारिजिन मनपुर लेरब अखोई फुरुप कालूसिंग असे अखोई अमता कुतिनब यादब डिवाइडेड रूल पॉलिसी सानब मनपुर से मनिंग तंबा चाही लिसिंग अनी की होगा इंडियास ले जबनिंग तंबा लेबा कमनी भारत नंबर तिंगिबनी अदर मनपुर लेबा अखोई निंग तंबला रुक मैम पुरमसिंग असे मसिन फजना मोइना ने हौद कोद तौतरगदी यूएन था मखाय मो था मुंग दबजे मनपुर से निंग तंब पीगिने हाइबे गन लेब अद इंडिया की जियो पॉलिटिक्स मोनि येंबा मे मनपुर से अखोई हाना हलगा अमदुरगा ए सुपर फाइन दो युंदों खुदिंग जेलके पिजरे ने हाइना मसा की लबुक अखोई चिंचा की पोथों पुथोन लागलगा सूबन मंगहंद्रगा इंडिया केते मार्केट होगा थाईनेब सूब फाइ अखोई सूब फाइन अखोई पुथोन फोन अखोई लबुक पुथोन होनद्रबनेब हुजी अखोई सूब नोम लोई लेपे हुजी लबुद्रे इंडिया की मतेंग गद्रगदे अखोई कमायना हिंदोरी मोदी बिखानिदगे अखोई हिंदोरीगेबा सि अखोई सोंथाब नमथाब नत्रबजे सिन नत्रबा सुमायना मनपुर से अखोई मसे कालु फुरुप मसे मरसिना अखोई नमथारगा लमोय मसे लानथोनब लेरगना मोइसे मथन मांगजगिजनो अदर मोइना निंग तमला रोब इरुप सागदेब कोलो मैम से मसे माइ पाक्तनबा खोतनबा हाइबो मतौरा हाइबची आइना हाइब्रति अकंगे मैम पुन मति मैम पुन मन नेशन मीडिया द नैनबा ति मैम नरा लुन हाइबो गक्तनेबो अदर जियो पॉलिटिक्स पॉलिटिक्स ने हाइबी यिंगी से अदो मसे अखोई मनपुर लेंगांगना रि मनपुर लेदब अखोई मरिबा निंग अखोई मैम पुन पुन खंगुम थोएबो अदु ननी अदु नत्रगदी ngahana ko gi thatra mapan changsilraba manipur gi kalu pari goba sathireba lalase ngan rusin mangmone ne ha karkin wari kan tawgi karkin war ka tawge bo chi yengo ya adi kaina haijab da jeni akoi border pare oiba border pare da myanmar ga akoi gi india ga manipur ko londriba border pare pura porous border bsf adigi asarafan ngai को अद मोय असिदगी चंगदना सि इलीगल ओय मया पोट प्रोडक्शन तोर बया मदुगा चिनागा लोनबा अखोगी हा इटानगर अखोई कनोगी अरुणाचल प्रदेश की वांग मचिंग मथक तुदि मो कैंप से आइबा उसे गोया तुम का पासिन बया ब्राबो अदि से जे बॉर्डर दे येंगो मियन से उजिंग पियो नॉर्थ ईस्टर्न की रीजन ले लेदबा अखोई स्टेट मयाम से दे बॉर्डर बाउ येंगो एफआरएम फी वुमेन रिजुम मोने थममनी हुजे मोने लौथोकपनी अदग मोने सिगी इंडियागी ओरबा कोई मनपुरगी फ्री मूवमेंट रिज्यूम रिज्यूम से मोने थममनी हुजे मोने लौथोकपनी अमहुसे अदग जु फरो कोई सर्वे ओना फजन लेबा अनि जादरा सर्वे दरोगा कोई लंफै असिम खंगना लेदबनेबो सोय तबरा कोई ना गमेना कोइदा जिंगेबा मियेंग कोई मनपुर वन नेशन वन रिलीजन वन लैंग्वेज हाइबेना हजरो इंडिया पुरुष से वाले कोई हिंदू नहीं आएंगे लोग बच्चा बच्चा तो रिब्रो वाले रिलीजन है धर्म तो उधर रिब्रो सोच तक रखो मणिपुर से रखो मणिपुर ये मियंग से कहीं ना तो मोइना मणिपुर की कोई लेके लगा सेमा कंदा सही मंगा की लगा सेमा लेदबा भारत संविधान पीरबा एमएलए मिनिस्टर की फंक्शन मथौ मगम दो कयाम तना पंगथुई इंडिया दगी नीरग चारा हिंगमनी बजेट की तरोगांदा अदुन नत्रने अखोई ओनरबन चीफ मिनिस्टर हाइदो सानग होलगांदा नोंग तारे नगा फजा फाउरो प्राइम मिनिस्टर नरेंद्र मोदी नुंगाई होरो नरेंद्र मोदी लेंगे नुंगाई होदि मणिपुर नुंगाई रोइना हाइरिनेबो गेम याम थाजब थमगेबो मोइदा काय याम अखोई मोइदा अखोई मोइ थाजब केम थमी थाजब थमबदुगी महिना हुज हन्ने जेंबिरकबो नतब्रबा हुजपु नरेंद्र मोदी ओरेंगे अखोई मणिपुर जी खुता काचिदना मांग ताकदना लुन मांग हाइ फिमदु लेरेबो मान हाइगिदु नरेंद्र मोदी नुंगाई होरो सिरि लेते नुंगाई होरोय नोंग तारे नगा फाउरो हाइरेबो करीनोबा अइना हाइरिसे सिर हाइजे करीनोबा अदुना जे लानमी की 57 माउंटेन डिविजन की लेब खोंग लेरबि दगी थबक सुब मी के कॉन्सेप्ट चक मी दबोदा फा चंगा गादा थिबो खंद्रबनेबो मरक सनब को तु गाय लेरबा ते मैम मोगी सेसो लेर मैम पुरबक्ति नुंगाइते अदु तौते गाय हाइरियेबको
ꯑꯗꯨꯒ ꯃꯤꯒꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯑꯉꯥꯡ ꯇꯔꯨꯛ ꯀꯩꯀꯩ ꯃꯌꯥꯝ ꯍꯥꯠꯈꯤꯕ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯂꯦꯂꯥꯟ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯗꯨꯅꯗꯤ ꯑꯗꯨ ꯑꯩꯈꯣꯏ ꯂꯃꯟ ꯈꯨꯝꯕ ꯃꯤꯍꯥꯠꯅꯤ ꯃꯥ ꯅꯨꯄꯤ ꯃꯩ ꯊꯥꯅ ꯍꯥꯠꯈꯤꯕꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯃꯤꯍꯥꯠꯅꯤ ꯍꯥꯏ ꯐꯣꯡꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨ ꯂꯃꯟ ꯈꯨꯝꯕ ꯃꯤꯍꯥꯠꯅꯤ ꯍꯥꯏꯕ ꯍꯦꯛ ꯇꯥꯕꯒꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯅꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯥꯗꯤ ꯕꯨꯛꯇꯧ ꯌꯥꯗꯕ꯭ꯔꯕ ꯅꯪ ꯀꯔꯤꯗꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯗ ꯍꯥꯏ ꯌꯥꯗꯕ꯭ꯔꯕ ꯁꯤ ꯀꯅꯥꯅ ꯀꯥꯎ ꯊꯥꯔꯤ ꯀꯅꯥꯅ ꯄꯤ ꯊꯥꯔꯤ ꯀꯅꯥꯅ ꯉꯥꯡꯍꯜꯂꯤ लेबाक थुगाइनबा मन इंडिया कन्स्टिट्यूशन की थुगाइनबा मणिपुर थुगाइ इंडिया थुगाइनबा वादी कुकी मोगी एमएलए तरान हंगन गांगी गसिद नत्रो एलएम हाउकी हानै जेजीबी ओरमदना सिविल एविएशन की करो उनरगादा सुचानपुर मिनी एयरफील्ड अमा साबियो हारिदि वे मणिपुर कॉर्पोरेशन काइनबा यारो अखमतने हाइबे मोजी हाइगेबरा बमता अंत हाइगेबरा हाइगेबरा सी येंगोबा सी बेम मोसे अखोने डिस्कशन दा आइगाना का कोन हाई हाई हाना अखो ngangdaba yawrebo तादरी कदुने लौदरी कदुने मोय खंगी नि मोय कदुने आइना खंगे आई लोय खंगे हाइबम दा अखोगी लोइना अखोगी ऑल शो की टाइप दा अखोगी लेइरबने याबको इकाइबा खंगबा मारिबा नुसिबा पुसेन चंगा अखोगी लांगा शासन तौबा मियामना करी हाइगी गनी आइगी लेबा मियाम वार मियाम ओपन जेलम दा कसेसन जेल थमदनो थम्बा लेइरबा मियामजे सुनब खंगदना लेइरबा मतम फिरा आइना इरबा ngapang ngamdagi kai kanduribनो इरबा ngapके दग हम थोक थौदांग दो माना एसे नेशनलिज्म ओइ जन को अदु फम ओइ थबक तौगदबनेबा अदु कना तौरिगेबा हुजु मोय कना तौरिगेबा ए आइदि या फत्तबने अखोइ मोय या फत्तबने मोय अदु ने मोय कना नो मोय कना चिंथगदगे मोय कना क्या वखन ताहन दिगा दगदि मियाम की खोलाव इसोरी खोलाव ताबो पुइ खोलाव ने हाइरिनेबा मियाम मोय बु शक्ति पीबने को मियाम ने मोय बु शक्ति पागन पिरगा मियाम मि ओहिन मने अदु बोलेगा शासन तौरागा मरि बाबा ngap ngमक्तदि मैं ममांग का हलैदी पोस्टमार्टम की रिपोर्ट ऑटोप्सी रिपोर्ट लाबना अगांग मसा अदु नोई बुरु कापसली हारगा मराक तुरिदा पांग तिंगा फियाउदना तारपुदरी मुगी मसुदु ओरगदि आई इशू लेने इशू कपि आई अगरनेबा मैं मसा ओरगदि मुनुवाय गदराबा करी नो मुगी थबोइदा दबना बोइदि तोक दुबदु बोइदि मुगी मु सोक्ते खु सोक्ते हाइबम दलिबे याबराबा इरि बागदि हेनबा कना देगेबा इरि बाग बन पुसि फुजिजेंगो कुछ कुछ कहीं उड़ेगी तुमकी फ्यूचर जनरेशन लोग मांग ना कुछ कुछ लोग उड़ेगनी लेकिन उसको तंबा है तो कम्पिटेटिव एग्जाम में आमा पूरा बोर्ड की क्वेश्चन में लोग तो परीक्षा में आगा में आमा कर उड़ेगा मुझे बसा बसु सिंधी एमएलए अदगी मिनिस्टर ब्यूरोक्रेट बसा बसु सिंधी पापा ना तंबा लोग मुझे बसा सिम लोग बरबादी लेकिन मैं मुझे बसा सिम लोग दिए मुझे बसा सिम लोग बरबा सीधे नहीं रहे बको अदर आई हाजिर नहीं दी लेबाक की पाइरिबा फमनाय बसिंग बैम मुजिना लेबाक ngakसी लेबाक मुसिबना ना मांगता तौसी अरे तारा ताद्रिबा उनु उसेंदरिबा इंडिया लेगा की प्राइम मिनिस्टर यूनियन होम मिनिस्टर victim state ओहंगुमसी हैबने ओहंगुमसी अखो मे पुना पुना पांगने अखो मु तौसी इरेबा कंसी सिनेबा अदुने इरेबा कंदा ngमदर मोर सुम लेरगाना कदुंनि खरा nganगुने अखो सावनि मोना हा हाय याम नुवाइजे जा अतुदा आई लाक्सगे अखो लाक्सबदि अखो हुजु मतम से अखो मत पुनजनसी अमत तो पुनसिल लगा अखो तो इरे बाक्से कंसी अर भारत लेगा सुमोय अखो खोलाव ताबि न हम थोंग रो होनसी बियाम की अखो मस्की दत्रगदि अखो ओइरोय अदरा अखो की हुजिक्से अखो की विक्टिम ओइरबनी अखो अफोमु जे न बकानो खंगबनी अदरा पार्लियामेंट दबो अखो दि एमपी मसिंग यामदि अहु गतनीना हा मणिपुर की राज्यसभा लोकसभा अबो अफोम गमले अखोई मणिपुर की बोई ताबी दिएबा हां अथे अखोई महाराष्ट्र को चौ चौ बिहार को मते दे अदु नतेबा मयम से अदु अचिबो जेंगेबा पार्लियामेंट अखोई इशूजो पुखरप मतम भाव अखोई नेएगा हाइजरगा तांगजरगा तौजरगा हेक पुखर मतम दा अदु हेता तुकनबा तौनु कोन फिल्म दम लाखलेबा जी बीइंग द जम्पित्री जम तो जी बी बी जेंगुने सिदा अखोई सिरा क्वान पेंदुनबा सिर जेंगोबा सि जेंगोबा अदुना अगर हाइजबदि अखोई अखोई मैं पुल्लगा अमत तक लेबा ngakpasi punbiro अखोई मंत्री अखोई मयाम दो अदुगी मैं पुनसिनबिरो एमएलए मैं पुनसिनबिरो अखोई लेबा ngaki लेबा काना बोनसी याम नुवाइजे जा मतम लोसलपनिना आई कनो लाक्सगे आइगा हंद लाक्सगे आइगा न अखोई हुजिकी मतम सिसु टेंशन लाए अदुना अखोई हुजिक लेरिबा सिचुएशन सिदा अखोई मणिपुर स्टेट लेजिस्लेटिव असेंबली की निंगथम सेशन अमा फमननबगी थौरांग तौबगी पाव होजु फावगदी मयामना तानद्री अदु मसी अखोई फमबगी तंगाई फदबदु अमुक लेरकदरा स्वाइदिसु मोय अखोई पार्लियामेंट की बो स्वयं लांगी कानसिदा मणिपुर की वदी कमाइनगा लाकबा यारी स्वयं मतंगसिदि कमाइन थम हजि फमम थोपा साइजरिबा सेशन सि मरी गुमसे दम फमदबा यादबा
कंपलसरी लेबने अदगी सही मदा नमित असुनी फंगदबने ले कोई दिम याउद्रे नोम खका फमगा तोपगा सु यावेबको अकोई सी कनानसु येंदे कोई तौरिबा लो हाइबसे लो दुदि इबा लो दु चपी द्रगदि लो दु अकोई करियानी लोन लाइदि लई ngambiनब लोन दु मी दु लेत्रदि लोन दु मांगिदना स्वाइतुना असेंबली दना अकोई लाइपाकी अकोई गणतंत्र लाइसंगनी मियांगी अदुगुंबा लाइसंगने लेरकासिदा हाइरिबा लाइसंगुदेदा तौगदो मथौ अदि निंगथौरदि निंगथौगी मसिल लेबम लेको मादगी मनाई वरसु मनाईगी मसिल ले स्माइ तौना लाइपाक गाइबा लाइपाकी सासन तोर मोगी मसिन से मियांग हुचिंगसिगी मसिन से निंथीना तौबं गमद्रगदि असेंबली सी लेबदा अकोगी असेंबली दुना तौरकनी ना अकोना थाजबा दो मदु आठ मांग अदि असेंबली मगुंजा हंदान मनेबा अकोई हंदाली से कारिबा अकोई म्यूट सिंग अमसुंग मदुगी असेंबली बु मकोक ओइना लेरिबा स्पीकर का हरिबा अदि गवर्नमेंट पाइरिबा मैम जिगी होरेन अदि ओपोजिशन यावरिबा लिस्टैदा अदुगी लेरिबा कोऑर्डिनेशन दो फजन तौजगदि असेंबली से मवंग तादबा अदना मीना हाइबना अमा मोइना तौथोरकना मै बराबर तौलेबको एमएलए डिस्क्वालिफिकेशन तौदो पोसे अदम मुक्तना दुम सही मंगा से दुम मुक्तना दुम थबक तौबा यारबा पोसे मसी तौदेबा अदगी पार्टी लेरिबा पॉलिटिकल पार्टी सिना मागी पार्टी की मायोक्ता लाबदो अदुम थम लेनेबा अदगी सोमदा एमएलए तु ओयदे कुकी एमएलए तरादो तु मोजिदि तौलवादा मयाम जे मया से या बावल लोइना अदु ngang या इफा फजरम या दो बावल लोइना तेकना हनुब मी यावरब जाने होजिक से को कुकी एमएलए मयाम तु ओय जे तोक दे मदुंदी कुकी एमएलए तु ओय द्रे कोगी मणिपुर की लेरिबा ते तंपा के एमएलए जे तु ओय मुला एबा अदि कुकी एमएलए तु ओय दे मु तो खरबरा तंपा ते तानरबा अदि सिदसु अमु एमएलए तोकदोबा मंत्री तोकदोबा अमतसु यावदबसते कोइना तु हारदी अकोई सी अकोई की इनबदा 1 2 3 ने इनबदा चटकदो बोलरदि बाबा 1 2 3 ने इनबदा इसाजे दुम चोकथरगा अगे दुम वानथदले सिगदोबा दुरगदि इल्लिबा मिदो इन अपंग तार इदना अंदि एमएलए तु हालिबा यामना फगरबा स्लोगान म तौदिबसे मसी तौबिदो दिना मनाना सु तादबा ममिना सु येदबा करिदसु खंद्रगा ता हाइनिंगा आयु तानिंगा तौ आइदि ओइले न थौ लेब्रा ना हारगदि ngang yo mi do kayam kuina ngang ga doli no ba sidai sidai koi me amna mi khuding gi andalon tong na to ba energy se loss to gane ba adur boi di kali la long to sige si jo khana ra muni me amna ko tu ya roi do bo se join le ra kamai to sige na ali kangbu amna ho ji mai gi mla ni ai gi mla ni ai koi gi mla ni la ni na ai koi gi mla do mai kendra manung da sum thambi ra di phado bo solon ji laga kendra gi wa ma da lai pa ki puthora ka ni lai pa tu di asai gi कोई सनजी संगोंदगी थौरी थलगा चेनगिबा सन्दुना मीगिदा वाइखाइदा खोकाइदा तौगी प्रॉब्लम लापदो अदु लाबनिना लेपा मियामना हारिबा मियोइ सिंदो मियामनि मियोनेरि सिंदो मदैदा पेनदो मयाम खोलाउसि लाएबा अदु कैदोबि लापिरि नो कोई एमएलए ने हारगदि मागी एमएलए दु सोलोजि लगा उपुदा सुम थम्मदि केसु तौरोइदोबा मियाम थोरगा मसिदा तौरपसिदि काइरेबा दुना सिगी फिबमसि लाइयना आई हजिक लाक मन लेदिबा सिचुएशन सिदैदा एनी पार्लियामेंट से लाप पार्लियामेंट मी खुद सूम लांगी कांग्रेस की साइड की ओपोजिशन की लांगा पार्लियामेंट से थुगाइब उहल्ले हजिसे ओपोजिशन की कांगूसीना करी फिरेप लौरगा तौदोइनो नोइना हारिबदो कोइदि लौद्रे अखोइगी सिदैदा बिजनेस सिदैदा कोइ याउद्रमिना नोइना ता हाइजिलगा यागद्रा लैबा इरांग तौलबा कोइ तौगदोबो बिल मयाम अमा पास तौगदोबा लगी एमेंड तौगदोबा मयाम त्रा तुक लैरिसि नंगौररोय निमिसी कनो डिसेंबर 10 बाउनी 10 सिदा सुटी मैम लेगरनी नंगौररोय मसदैदा नोइना पंदौ तौ याब्रायबा लेरेबा सिदैदा अदुना हाइलिबा पोट पुनमकसे मसी निमि खुदिगी सुम मुखाइना लेरगदि सेशन से तंखायम दि मांगियो मानसिल एबन निमिसी सुटी का पापा तौमतमदा अदुना मसी करी लेगे तो खनरकांदा मोय खंचु खनरंगली को लॉबी तौना खोतना तौरंगदा तौरमोदा नरगन नवा लौदे कोई तौरले तौरगदि ओइजबसे कनान ओइजगेदा पुखरकनी लेबाकी ओइना तौगनी हारिबा कांगुदो अदुना पुखरबा ngамद्रगदि कैकाननी मोइदी मेजॉरिटी लेबिना नादि लांगरा मरमकुदा कैकेनो खरा दम पास तौगियबको पंगौ तौरा दम तौरा यस यस ना पास तौरे भने हम तौगियब लांगी मरता अदुना सिदैदा आइकोइदा ओइजबसे या मांगबसे मसी डेमोक्रेसी ने हारगसु यारोइदोबो लेरगन यारोइदोबो लेरगे यागदो लेरगन यादो लेरे मसिसु ओपोजिशन सु मदु फिरेप तो चप चाना लौबम चंगी अदुगा थेंगाइनरगा फजना हाउस चौरगा थेंगाइनबसु पामी मरमदि
hek houbaga dum heta muthallaga dum loireba ko aduna hojik laibadi ngasi hayeng ngasi di ngasi pung mangai matung dani home minister prime minister unaraga maharashtra gi chief minister khanbagi adi moi portfolio gi yam kalle asi ruling dana te opposition juni me yauri se aduna sigi issues dei sida makhoi se hayeng bauda kari lakani aduga BJP gi leidiba adugi agogi kanogi NCP ko NCP adagi Shiv Sena si ahum si tamu tam mogi portfolio ka ke chief minister si ama khalaga na deputy chief minister ani ga khalaga tasinagi trate moi portfolio se cha manana amasu asi pi ga dam level lei dise prime minister amasu home minister na highway matungi na moi dum charkhini aduga somna kanda congress ka Shiv Sena udhok ka di amusu thang yanare congress na kan over expectation to na koi mangan le kolale na party ki pungsai sai be sida moi sa dom interest lo le re adagi Uttar Pradesh ki hari baga sai Iran do communal class hai si Iran amal le re sumaila sum tawduna ai koi se parliament chi loisin radi koi yam lai bak thibane do ga sai Manipur ki assembly ma phamba hai be se masoi tawdabu matang ri da assembly se phamba da maduna mu wa akai ba de ising sang ba do na pro pro tawgadra hai bagi aki bam ni le ram gani tawdab di ade adubu yamna tin na miyam gi apam bagi wang ma da tawr agadi ai koi madu lai bak thibani adu matam sangna khitang sangna hojik lei bi issue si cha manana koi khanna ba ya ba mong da mada concentrate to biragadi yam kanaba session na ma oigani na ed man tamje yam right jing asi ascom discussion time na thamjari ba topic victims debt masi bu khana na ta lengsin bi ki bai kai communism ba ge sing ga na koi lehau thabam sarachandra political analysis aduga wangkhem sa samjai chief editor kangli pak ki mera guest anio ko ascom discussion time mai kai de roi boina thaga chabi kai khunum phongduk sa bagalo na ngasi dang tadi ascom discussion time holding loi pho mieng tabi ki ba khwai ki bi kunong poroi boina thaga chabi kai khunum phongduk sa bagalo na kai ne thingjari pinabirasi kurumjari